Ngasi numida wairam phongkhiba kangla paudagi maruoiba pau khara khangasaraga miyamda khudo tamjage Manipurgi kanglupki irangda senaba miyoi ama NIA na kererage tharasiridagi fare Manipurda thokhiba kanglupki irangda senaba Rajkumar Maipaksana kauba miyoi ama hokhiba me 13 numida wairam pung mangarom tabada NIA na kererage tharasiridagi fare hana agency gi pau amana haire pau asina makata na hairibana Hariba miyoi asi haukiba numit kharanigi mamangda Tharasirida laiba local hotel amadagi favane mahak mafam aduda housekeeping job tawraga laiba miyoi ne Rajkumar Maipaksana asi Imphaldagi ne haukiba numit kharanigi mamangdagi NIA na mahakpu phanaba koithi thiduna lakhibane tha asigi taraga taruk haukiba irai numita kererage Tharasirida NIA gi team amana health official sadaga sang naina nongju tha matamge Laina tina sing lapaga mari lenina check tawbagi thabak chathake loinina NIA gi officer sing aduna kerera ge Tharasiri de lairiba simi singi laifam singda chatuna makhoi gi identity verification gi thabak chathake maduda Rajkumar Maipaksana gi Aadhaar card adu amasung mahaki ngaksamda yekiba titu adudagi NIA na thiduna lakhiba mayoi adune haibadu chapchana khangbaga loinina Rajkumar Maipaksana bu phagatkhibani Pharaba Rajkumar Maipaksana asi Manipur operate tawba lal haruf amana train tawroba miyoi ne loinina mahak asi Manipur da thokhiba kanglupki irang asiga mari lenina mahaki mathakta Imphalda case ama register tawraga NIA na phanaba tawriba misuk amani Pharaba Rajkumar Maipaksana dagi sasinaba passport ama se recover tawre miyoi asina mafam adudagi mapa lebakta chatnaba thorang ki haibasu chapchana khangle Adubu NIA na fagatkiba aduna mahaki tharang adu mai pakidrei ahanbagi investigation da phangba report ki matung inna Rajkumar Maipaksana asi social media da hotel management amana job advertisement torokpa thengnabadagi kerera ge tharasi da lakhibane Rajkumar Maipaksana hariba mayoi asi mamang thada kerera da thungkhibane lodina tharasi ge Tirubanaga da leiba majodi kauba amagi rent house da matam kharagi oina leitringai mamangda State asigi tonga district kaya da su koisa chalamki loinina NIA na miyoi asi Tharasi da leire haibagi pau phanglaba matungda phakibane haire makha tarapa pauda Bangladesh da leiriba Turkey na back tawba group amana NE region sing yaona semba Greater Bangladesh ki map puthorakhre Bangladesh ki chief advisor Mohammad Yunus na handakta China da chatkiba khongchat amada India gi North East state tare asi yauna Bangladesh ka punna economy package ama semnaba hawdokhiba aduga mari lenina Turkey na back tawba da kata leiriba NGO amana India gi North East state sing amasung Northern region sing punchilaga Greater Bangladesh semnabagi map amana hawnana puthorakhre source asina makhata na haribana NGO aduna puthorakhiba Greater Bangladesh ki map adu Myanmar gi Arakan state India ge Bihar, Jharkhand, Orissa amasung North East region ki state tare asi pulaga yauri hariba map asi Bangladesh ki capital city oiriba Dhaka da leiba University Hall da youth ching amasung mahairoi singna yamna toina upa phangi handakta su Bangladesh ki chief advisor Mohammad Yunus ki region asina India ge North East state sing asi Bangladesh da punsinabagi wafam phongdokpa leikravane Amaramda MD Yunus na Bangladesh sa sakti hek paibadagi Turkey na military supply na chingba yauna armed force ki oiba hiram kaya dasu posay kaya supply tawduna lakhibane handakta su ikui na Bangladesh ki chief advisor asina India ki North East region sing asi lok lawna samudra ki oiba khudongchaba amata phangde Bangladesh asi region asida ocean gi guardian ama oiba na India ki North East region asi yauna Tongamba economy package ama semba mathau tai masina Chinese economy su region asida extend tawba ngamgani hana phongdokpa leikravane marak asida India na nauna baikhalapa khongthang ama oina kangphal gi lambida Bangladesh degi polam kaya India da thajilakpa thingkre masina Bangladesh ki lalo etikta asopa sapu ama piragane hawkhiba me 13 ta commerce ministry na thokhiba notification amagi matung inna Bangladesh dagi India da thajilakpa polamsing ase Mumbai gi Nava Seba amasung Kolkata gi seaport ki khuthangda thaba yagani hana khanganba leikravani mamangi matamda Assam Meghalaya Tripura Mizoram yauna
ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯆꯟꯗ꯭ꯔꯕꯈ꯭ꯌꯥ ꯑꯃꯁꯨꯡ ꯐꯨꯕꯥꯔꯤꯌꯥꯗ ꯂꯩꯕ ꯂꯦꯟ ꯀꯁꯇꯝꯁ ꯆꯦꯛꯄꯣꯁꯁꯤꯡ ꯐꯥꯎꯔꯒ ꯏꯟꯗꯤꯌꯥꯗ ꯄꯣꯠ ꯆꯩ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯊꯤꯡ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯄꯨꯡ ꯉꯥ ꯆꯥꯅꯕ ꯊꯥꯎ, LPG ꯑꯃꯁꯨꯡ ꯀ꯭ꯔꯁ ꯁ꯭ꯇꯣꯟꯅꯆꯤꯡꯕꯗꯤ ꯑꯊꯤꯡꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯏꯌꯔꯒꯟꯅ ꯀꯥꯞꯄꯗ ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 2ꯗ ꯂꯩꯕ ꯂꯩꯁꯥꯡꯊꯦꯝ ꯗꯦꯕꯁꯟ ꯑꯦꯂꯥꯏꯁ ꯑꯕꯨ ꯆꯍꯤ 32 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯒꯨꯅꯦꯁ꯭ꯋꯔꯕꯨ ꯁꯥꯒꯩꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯂꯩꯁꯥꯡꯊꯦꯝ ꯌꯥꯏꯐꯕ ꯑꯦꯂꯥꯏꯁ ꯑꯃꯣ ꯆꯍꯤ 22 ꯑꯄꯣꯛꯄ ꯂꯩꯁꯥꯡꯊꯦꯝ ꯊꯣꯏꯊꯣꯏꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯌꯥꯏꯐꯕꯅ ꯏꯌꯔꯒꯟꯅ ꯀꯥꯞꯄꯗ ꯃꯌꯥꯝꯕ ꯊꯣꯛꯄ ꯗꯦꯕꯁꯟ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯗꯦꯕꯁꯟꯕꯨ ꯍꯥꯠꯈꯤꯕ ꯂꯩꯁꯥꯡꯊꯦꯝ ꯌꯥꯏꯐꯕ ꯂꯩꯀꯥꯏꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ KYSBA ꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯊꯧꯄꯥꯡ ꯁꯪꯂꯦꯟꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯗ ꯂꯩꯀꯥꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯀ꯭ꯂꯕꯁꯤꯡ ꯍꯥꯏꯕꯗꯤ KYSBA, TYPA, ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯃꯦ 18ꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ 3 ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏ ꯃꯩꯔꯥꯄꯥꯏꯕꯤ KYSBAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ TYPAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ, ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯍꯨꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯂꯩꯁꯥꯡꯊꯦꯝ ꯌꯥꯏꯐꯕ ꯑꯦꯂꯥꯏꯁ ꯑꯃꯣ ꯑꯄꯣꯛꯄ ꯑꯦꯜ ꯊꯣꯏꯊꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞꯇ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯦꯛꯀ꯭ꯌꯨꯖ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯊꯧ ꯃꯉꯝ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯍꯤ ꯑꯃ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯪꯍꯟꯗꯕ, ꯀꯔꯤꯒꯨꯝꯕ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯍꯜꯂꯛꯀꯦ ꯍꯥꯏꯔꯕꯁꯨ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯂꯩꯕ ꯌꯥꯍꯟꯕ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞꯇ ꯀꯔꯤꯒꯨꯝꯕ ꯑꯦꯛꯀ꯭ꯌꯨꯖ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯂꯩꯁꯥꯡꯊꯦꯝ ꯌꯥꯏꯐꯕ ꯑꯦꯂꯥꯏꯁ ꯑꯃꯣ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯣꯟꯅ ꯆꯪꯍꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯦꯛꯀ꯭ꯌꯨꯖ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯂꯩꯀꯥꯏꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯊꯧꯕꯥꯜ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡꯗ ꯃꯣꯛ ꯗ꯭ꯔꯤꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯔꯥꯡ ꯊꯧꯕꯥꯜꯗ ꯑꯣꯄꯔꯦꯁꯟ ꯑꯦꯚꯣꯌꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯆꯥꯎꯌꯥꯏꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯄ ꯑꯚꯌꯥꯁ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯏꯌꯔ ꯔꯦꯗ, ꯋꯥꯔꯅꯤꯡ, ꯁꯥꯏꯂꯦꯟ, ꯇ꯭ꯔꯥꯐꯤꯛ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯗꯤ ꯄꯨꯂꯤꯁ ꯚꯦꯍꯤꯀꯜ, ꯐꯥꯌꯔ ꯏꯟꯖꯤꯟ, ꯁꯥꯏꯂꯦꯟ, ꯕ꯭ꯔꯦꯛ ꯑꯥꯎꯠ ꯁꯤꯃꯨꯂꯦꯇꯦꯁꯟ, ꯁꯔꯆ ꯑꯦꯟড ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ, ꯁꯤꯚꯤꯜ ꯗꯤꯐꯦꯟꯁꯀꯤ ꯇ꯭ꯔꯦꯅꯤꯡꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ, ꯊꯧꯕꯥꯜ ꯍꯅꯥꯍꯥ ꯀꯥꯃꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛꯃꯛ ꯂꯥꯜ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯂꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯅꯕꯒꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯇꯝꯕꯤꯗꯨꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯁꯤ ꯃꯇꯨꯡꯗꯁꯨ ꯂꯦꯞꯇꯅ ꯆꯠꯊꯈꯤꯒꯅꯤ, ꯃꯗꯨꯗ ꯃꯤꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯗꯤꯁꯤꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯔꯝꯂꯦꯟꯗ ꯂꯩꯕ ꯑꯦꯀ꯭ꯔꯥꯚꯩꯌꯥ ꯃꯣꯗꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ EMRSꯗ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯃ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯃꯦꯡꯂꯣꯡꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯣꯛ ꯗ꯭ꯔꯤꯜ ꯑꯗꯨꯗ 3ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ, CRPF, ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ, ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯌꯥꯎꯅ ꯏꯃꯔꯖꯦꯟꯁꯤ ꯔꯦꯁꯄꯣꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯀꯟꯅꯕ ꯌꯥꯎꯅ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯕꯛ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ꯫